ꯃꯔꯤꯗ ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ 8,935 ꯊꯦꯡꯅꯈ꯭ꯔꯦ, ꯃꯤꯑꯣꯏ 38 ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯗꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ PONYTV ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯄꯤꯔꯤꯕ ꯍꯥꯔ ꯈꯨꯄꯤ ꯑꯁꯤ ꯐꯖꯗꯦ ꯑꯃꯗꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯐꯥꯔꯃꯔꯁ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯈꯨꯌꯣꯜ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯃꯤꯗ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯇꯨꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ H ꯔꯟꯖꯤꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯃꯄꯨꯡ ꯐꯥꯅ ꯄꯤꯗ꯭ꯔꯦ, ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯔ ꯆꯥꯏꯒꯅꯤ, ꯂꯧꯃꯤꯁꯤꯡ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ, ꯑꯗꯨꯅ ꯊꯥ ꯑꯁꯤꯒꯤ 25 ꯐꯥꯎꯕꯗ ꯍꯥꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯗꯨꯅ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯒꯁꯠ 23ꯗꯒꯤ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯆꯤꯡꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ CMꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯣꯡꯇꯪ ꯂꯧ ꯃꯔꯥ ꯄꯥꯔꯤ ꯃꯔꯥꯡꯇꯪ ꯏꯁꯥꯅ ꯑꯃꯇꯪ ꯎꯔꯝꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯂꯧꯃꯤꯁꯤꯡꯁꯤꯅ ꯏꯁꯤꯡ ꯄꯤꯗ꯭ꯔꯕ, ꯍꯥꯔ ꯄꯤꯗ꯭ꯔꯕ, ꯑꯗꯣ ꯂꯧꯁꯤꯡꯗꯣ ꯐꯧꯍꯥꯝ ꯂꯣꯏ ꯆꯠꯂꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯈꯕꯔꯒꯤ ꯊꯣꯡꯗ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯐꯧ ꯃꯌꯥꯝꯁꯤ ꯑꯗꯒꯤ ꯆꯦꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯋꯥꯟꯁꯤꯟꯅꯩꯌꯦ꯫ ꯀꯔꯝꯍꯥꯏꯅ ꯆꯦꯡ ꯋꯥꯟꯁꯤꯜꯂꯤꯕ? ꯃꯇꯝ ꯆꯥꯅ ꯍꯥꯔ ꯄꯤꯗ꯭ꯔꯕ, ꯃꯇꯝ ꯆꯥꯅ इसिंग पीद्रबा मतमदा करोहाइना कराइदि फौ लंसिनदोरिनो फौ वानसिनदोरिनो मसिदि स्ट्रेटेजी मानसिले मरमदि अखोइ लौमी जिगी हारसि हेना फौ थोंद्रगा मोय गवर्नमेंट पैसा हेना संगदनकी लैदनकी अदुगी हिंसा माले। Ngaikong Kulen Hariba Bisnupur District ke Manung Chanba Khungang Ani ke Oiba National Highway 150 Haibadi Tidim Road ka samnaba Bisnupur dage Ngaikong Kulen Ngaikong dage Bisnupur Sabal Road amadi Ngaikong dage Ngakchor Pokpi Fauduna NH 150 taba lambi ahum ase athuba matamda semjin binaba khunja singna wakalakle Bisnupur dage Ngaikong taba lambi ase hauzik yamna khudong chadaba khongna chatpa faubada khudong thiba oiraba amadi gari thobada tamthiba matau ama oire Hairiba lambi asi semnabagi thaurangi makhada DC Bisnupurda tender taukiba laikhrabasu hauzik faubada thabak suba haudre maram aduna thabak suba haunanaba mari leinaba singna mideng changbidrabadi miyamna hainingai leitan nungaigani School chatpa mahairoi singda office chatpa singda amadi lambi sida chatpa miyoi singda achauba awaba oiribase kokhanbiu haina wakalagli Loinana PMGSY 2 package 184 ngakchau pokpidagi posangbam taba lambi asisu WBM second layer khara tharaga leiba ase ising hairaga paka lauduna laingang mathakta chaishinba asina nong chuba matamda yamna nanbana chatpa yadre aduna paka amuktang athubada lauduna black topping taunaba amadi sabal lambi asisu MGNREGA gi makhada single thariba ase maong marin tadriba ase yingsinbina basu khunja singna taksilakli Manipur में तो याद रखना थी कहीं याद रख जाओ कैसे जाती हुई तब ऐसा नहीं चाहते मुस्लिम लोग भी याद रख रहा है फिल्म थी बदलामी से नहीं चंगी किसी करी मरम गिनो सिम तक नहीं चली और Chahi Nauribi Masu Nupibu Nupi Oibigi Ikai Kumnaba Manghanduna Tha Nipan Mirol Halamba Paurabi Mayai Lekaidigi Chai Humfumanga Suraba Nongthombam Modu Mongol Apokpa Lekidraba Nongthombam Ibohol Amadi Thauduk Asibu Lotsin Bada Chenaba Mahaki Nupi Nongthombam Ongbi Pudimasi Anibu Paurabi Kuldagi Mapunji Chupa Tantokre Hiram Asigi Matang Nangarang Paurabi Lining Thau Puthiba Community Holder Paurabi Merapaibi Paurabi Lining Thau Puthiba Development Committee Paurabi Rising Star Club Paurabi Yaifa Naharul Kanglufki Oiba Emergency Mifam Ama Phamduna Warip asi laukibani Thaudok asibu lotsin bada chainariba victim oiriba nupi macha asigi mapa nongthombam amuchau mama nongthombam rade amadi machil manau maribu leikai asdagi chahi manga tanthokpa haina sulemna khe nupi angang ason anada chathaba khwaidagi chukachaba thabak thauram ase akan mamuongda kandem tawi haina Paurabi Maira Paibigi President Nongthombam Redunana Makhatana Fongdokhe Mak mehe pokjaba machanupi masunupi bu chalhaidaba chhajallichat damthiraba achuk tukacharaba thabache thokpadagi akoi khungang lekai sina horaktuna akoi sumaina PDC PRAC PINK amadi Maira Paibi organization me amasi pullaga
मखोई इमुंग असिबु करी तौसिगे हाइदुना मयाम पुन्ना खनारबा मतुंगदा अखोई मखोई इमुंग असिबु चही मंगा तानथोकपा हाइना अखोई खुंगंग लेगाई अबसु लेरिबो बरजे सिंसिना पुन्ना अमत ओइना यानाबा मतुंगदा मोइबु इंथोकपा हाइना Bisnupur District के निंगथौखोंग वार्ड नंबर 5 ता लेबा कम्युनिटी हॉल दा नोमगी ओइबा Pest Management and Quality Seed Production of Paddy की matangda training ama Department of Agriculture amadi Laumi Simi Apun Balov Bisnupur anina punna sinduna pangthokre Thauram aduda kha posangmomdagi thinungwai fawgi khunja singna sarugyakhi loinana RKVY gi nodal officer Tej Joy Prakash retired agri officer L Sanatomba Plant Health Clinic ki health KH Nimaichan Lausal State President M Churamani JP member Tej Dilip na sarugyakhi Thauram aduda lawu singu loishange official singna afaba maru puthoknaba amadi matam chana hidak niyom chumna sijinnabagi matangna wangangkhe tungda laumi singda pam yangkai subsidized rate ta yenthoklaba tungda M Churamanina hauzik hargi last stage yoraba matam asifau first phase ki fangdaba yauri karamba matamda har pigadawri aduna athubada har piduna pothok hena puthoknaba honanaba wafam phongdokhe Observe ni noi laga ngai idong ni noi laga longla gadam ni haiba masi matam ni natre aduna bai sakla kanda akhoi complain lakte haidana leiba aduga chamana na director na masi thoi ba paper da thoi ba kham dong mo kham di yam noite as a lomi gi organization gi aduga lomi gi about the welfare of the farmers ni leijaba aduga look amagi Thongina yam numaijate aduna daita leitaba daita yaudaba saramagi wangang dagasi lau haibdo madui mathakta hojikti matam hele first phase saibagi second phase saibi matam loisalatuna third phase gi osalamani si matam sideida first phase saigadaba logi har bhawba phangde haiba yauriba mafam singduda magi extension officer leiri sing kaidau leige haiba aduda every department gi new sing kaidau leige haiba wafam Kakching runners na sinduna chahi asigi September 13 da pangthokadawriba World War II Memorial Run ge ahum suba edition gi yengduna September gi tang 8 dagi 12 fawba leibak asigi tongan ba furup singi mahairoi loop sing CSO sing amadi lanai loop sing na banna chungba kaubidana ba run asigi event director oidiba retired colonel Naurem Ranjit na Kakching ningthau leikai da Kakching runners ki president M Sarjit vice president KSS Romesh amadi executive member yauna pangthokpa paugi mifam amada fongdorakli mahakna makha taraduna run asigi oina registration tawba ase August ki tang kun fawba oiramba adu run asida saru yagadaba miyamgi yengduna August ki tang kun tra fawba sangdokle amadi Kakching runs na run asi sinbagi maru oiba pandamdi mayai kaba chinjang na manghalaba khunai asida masidagi laptoktuna afaba khunai ama semduna hogalakliba naharol singbo masama o faba miyoi amam oihanduna afaba lamdam ama semnanaba run asi pangthokpa hokibani haike Run asida Manipuragi lamjaloi khaknatana chahi ahumda khwaidagi marathon yamna chenduna world record runner su oiriba Tamil Nadu gi Health and Family Welfare Minister Chiruma Subramanian na luchingba kangbu yauna India gi tongan mahumdagi lamjaloi kayana sarugyana ba registration tawrakle haina hairaduna miyamna run asida sarugyabiduna mapung fahan bina baso mifam aduda fongdokhe Akoigi Manipur da leiba isinino mayam singna organization mayam lerangani adagi nungai taba peno phongdong ingasu mayam am lerangani adubu awaba mayam du khaksin diraga September ki tang 8 dagina tang September ki tang 12 phawsidi ban tawibum si akoigi lamjen si mapung phan si aina mayam da hanguchari Ahal oiraklaba singbu imung manung macha masu singna ningthina tawbidraba sing kayagi laifam all is home haiba asi ngasi society asidai yamna makmaru oirakle Kakching district ki oinasu senior citizen forum Kakching na Kakching wairi Panjau palumda sagatpa hore miyamnasu angam batengbang pibiduna mapung fahan biyu haina forum asigi president su oiriba hana minister su oiramlaba nongaitem nimaina fongdorakle ngasi Kakching wairi Panjau palumda leiba all is home sagatliba mafam aduda pangthokpa paumi singa unaba amada nongaitem nimaina hai senior citizen forum Kakching asi chahi al oiraba oirabil singi yaifa thoksil sing pangthoknaba pandamda safonglakhibani forum asi non political amasung non profitable forum amani forum asina safonglakhibagi pandamda yumfam oiraga national policy on senior citizen
2011 की पांडम मतुंग इना Senior Citizen Forum Kakchingna Kakching District asigi All Age Home ga loinana auditorium sabagi project ama ing lising ani taraga mapanda paikhatpagi horakhe Kakching wari Panjau Palumda lam ekar ama dasmik mga ani chawba mafam ama fangkhe mafam aduda to Outer Manipur Parliamentary Constituency ki MP Local Area Development Fund gi Lupa lakun gi sel gi tengbang lawzaduna project asigi main structure gi saruk ground floor da ka Nepal aduga first floor da na auditorium gi saruk oiba sanglen ase sagat pa hoduna mathak kupal loshin baga loinana thongnau hapagi thabak paikhatli akoi bagi ground development fencing na chingbaga loinana sanglen asi sabada haujuk fawbada chawrakna lupa lakh kunipan gi mathak ta changkhre project asi mapung fan loishin bada lupa crore gi mathak ta changani adubo forum gi thabak thoram leptana chathana ba sagat liba sanglen gi saruk ase tangai fadana loishin bada lupa lakh kundagi tadana changani haina panare forum gi leijaramba fund gi mathakta donation tawbirakpa amadi committee members singna ngamjaba puthoknaduna stage asi fawwa sagat chaba oibana life members sing sympathizers sing amadi lamdam sige pukchal chawrabi khwai pumnamaki mamal yamlaba selge tengbang natanade sanglen asi loishin bangamloi maram asna ikai khumna jariba life members sing sympathizers sing amadi lamdam sige pukchal chawrabi khwai pumnamakna mamal yamlaba selge tengbang pibiduna sanglen asi loishin bangamhanbina ba miyang gi tengbang pibiyu haina phungdorakhe Paumi Singa Unaba Aduda Sarugyaki Forum gi Secretary KS Hayes Kulaharina Fongdorakpada Haujik Sagatliba Sanglen Asigi Loishinba Ngamjibagi Matakta Ahal Singi Iruzafam Khonghampam na Chingba Kaya Amasu Sagat Kadaba Wadi Haujik Loishinba Ngamdana Lairiba Mapung Oiba Sanglen gi Kanipan Asi Ka Amam Loishinbada Lupa Lakh Ama Makhairom Changadawri Masi Loishinaba Honabada Kanagumba Pukchal Chawraba Singna Ka Amam gi Achangba Senfam Asi Tengbang Biraba Puthok Birabadi Makoi gi Ningsing Khudam Oihaunaba Ming Laifam na Chingba Thetuna Tawimal Khangba Uchagani Haina Phungdorakhe Manipur ki manungda leiba or koi Manipur mo pa leiba koi ki lamdam si sai nau sing adu Kakching leiba Kakching district leiba marom pang singda mateng pambiu angam ngamba koi ki tam tawbidana hansi ki namang sa sajariba sangase lojennaba hona masida tengbang biu sengi mateng pambiu haijari Maitai Langol Aying Laikai Singlop ngasi lingkhat kre Maitai Langol Aying Laikai da ngasi lingkhat liba singlop aduda Laifam Lakpa Utra Sanglen Salam Birendra Ukalgi Vice President AK Ibomcha Iningthau Sana Zawbagi nominee Maitai Lipun gi Thauburel Pramod Maitai Tribe Union gi mihut oina Nandalal Angomcha Kanglei Salai Kanbaluf gi President Y Bimol Ultra Sanglen gi mihut Y Babu Amadi Sana Konung gi mihut Athokpam Gojendra na sarugyakhe Thauram aduga mari lenanan Langol Aying Laikai Singlup ki President Haisnam Mangijau Maitai na hai Mitai ama oirabadi Singlup yawgadabani haiba mahurundagi hauduna chatnaduna lakli Laikai ama Singlup ama haiduna lainarami Singlup lingbagi tangai fadabadi mahurundagi leraklaba Maitai gi thaksi khase laining lichet kaya ase ngaktuna afaba chakatpa khunai ama oiraknabani Anganba matamda mafam amada karigumba ama tholakpa matamda ningthaugi pung ama thamduna madu yerakpada karigumba ama thokle haibagi khudam oina sizinarami adubu chatnabi asi mutkhre aying lekai dadi hana chatnaramba sembung adu thamgani maduda yeiba masingi makholgi matung ina I pau faunaba semgani ngasi chakatpagi matung ina mobile sizinare adubu masina kanaba piribadi mobile paiba miyoi kharak khakta da adubu senbung na piba paudi mipung khuding dani haina phongdokhe Mudai pai pusingna hamamba mafam asida karing mathoma thokma matamda intogyoba acho bunga mathama bunga si ki makhon ani rakeba matamda mai sai ade om lakle ba matamda la lai ade mari geba ba su to haibal si pasinglen do matam matu leiram do lasi di matu bot khre adubu ai khoi gi leijariba ai lekai gi singu basina de ai kona sembungona Kana degi sana ba sembung si thamgani sembung si ki kana badi sembungi makhona ma yaiba matamda mai sai sembungi makhona ma ani rakeba matamda
ni sire mai hore sira taba thodum sungdok sunga mari lenaba pungi kunye ki makon ide makon ni masing matung na koi kaidok chagani aduna ngasi di mobile dagi hena kana base ngasi di thani pai puna thum masing masing number oi maram di mobile di mai la kuma ta battery yaw dum tam kana ko ndi porsu pi bangam de aduna mobile pai ba mi da di madugi awa ki pawado madu phangmang mai sakgi leto maram na ai koi singno basi hek lingba mitagi honduna ai koina adum ba thani ki pai puna sanna ba adum sana pathap singa do lining laison puna singa do thaku di phangda na nargani ai bo ko basi matang sta break mo lobina se break ki matungda mayambu pau pizari ngasi Assam amadi Arunachal Pradesh ke marakta leiba border dispute ke matangda Arunachal Pradesh ke namsaida ministerial level da khanaragani khanaba aduda Assam amadi Arunachal Pradesh ke cabinet minister singsu saru yagani loinana Arunachal Pradesh ke oina deputy chief minister Chauna Men amadi Assam ge oina minister Atul Borana luchunglagani haide ngasigi ministerial level da wari sanagadoriba ase mamang thada state ani gi chief minister na namsai declaration sahi tawbagi makha chatharako oina pangthokadoribani haide ningsing bayai haukiba July gi tang taraga manga da namsai declaration ase state ani gi marakta leiba ngamkhai gi matang da chayetnariba ase leitanaba Assam gi CM Himanta Biswa Sharma amade Arunachal Pradesh ke chief minister Pema Khandu ani gi marakta sahi tawnakibani amade declaration ase historic step ama oiragani haide Handak nauna sem ki ba North East Congress Coordination Committee NECCC ge high level Congress delegation singna India amadi China ge border ga mari lainana Arunachal Pradesh ta chatuna hauzik leiriba China ge fibam yengsilakani haide wafam masi Assam ge MP amadi NECCC ge convener oiriba Pradyut Brodoloi na phongdokhibani khongchat ase handak China ga ngamkhai puliba Arunachal Pradesh ke mafam kharada Chinese khara changsilakle haiba report ama fangbadagi chatkadoribani haide Pradyut Brodoloi na phongdokhibada khongchat ase center da leiriba BJP na luchingba lengakna Arunachal Pradesh ke mafam kharada Chinese sing ase changsilagle haiba report fanglaba phawba tuminna leishinbadagi makhoi masana chatlaga yengsingadoribani haide mahangna makha taraduna Arunachal Pradesh ke BJP ki MP oriba Tapir Gauna wafam asiga mari leinana parliament asu wafam kaya thamba lekra haide amadi maha ki matung ina Chinese singna border area oriba Arunachal Pradesh ke district ahumda changsilambani haide TMC gi luchingba oriba Saket Gokhalena Shillong Smart City Project scheme ga mari lainana record sing clear tawna ba khangan kre maha ki matung ina Shillong Smart City Limited na India amadi Meghalaya state tagi yamlaba course ki senform fagat khrabasu chahi ahum helaba fawba financial report amata file tawde haina maral sirakle nakal amaromda Meghalaya gi deputy chief minister Preston Taishong na haikibada Shillong Smart City Limited na financial audit ase ED amadi controller amasong auditor general na examine tawba ngai haina phongdorakhe Union Health Ministry gi datagi matung ina India da haukiba pungkunmari asida nauna COVID-19 positive oiba miyoi lising mapan chamanga kuntraga mathoi thingna miyoi lising taraga mathoi chatret kuntaruk na laina asagi fagat ki amadi miyoi kuntraga taruk na lekhidre masiga tharaga hojik fawda laichat asina maram oiraga lekhidaba migi masing puna lak manga lising kuntaret chahunga humfunipan oikibaga loinana hojik India da COVID na naduna leiba migi masingna lising humfutara taret chatruka nyafunipan oide positivity rate na chada mari dasmik ama manga oike amasong fagatpagi changna chada mari futara nipan dasmik manga mapan oike Health Ministry gi matung ina hojik fawbada laina asigi ngakthokna ba leibak asigi oina crore chani ga tara hena COVID vaccine kapthokre haide aroi bada mori pa umna pisari
Madam Chan Har Fonghandabagi Mayokta Moirangda Wakat Khongjan Sangsinkre. Amadi India da haukiba pung kunmarida nauna COVID-19 positive oiba miyoi lising maban chamanga kuntraga manu thingnakre miyoi kuntraga tarungna lekidre. Matang asta nungthilgi PONYTV News Update loishinjare miding tabiro pungnamakpo amukana kurumjare.